कुईरे के नो मोंदे पवार लो थोखिबो May 3rd की matung yam nakna dum masana security advisor that means unified command ko kuldip na pai gre degi state na khanga da chief secretary DGP lo no ma pandai thar khre aduga moina thokpa dum tawlei graba potsida akoina zagi intel report to tha tranga sure mon pi daba cyber crime fail ore ga isi input to mongonda pi da atopa pibam thokpada piram bazu ya adunane ado masi akoina su ngalinge degi aduni akoina mongonda khara waro je kai noida magi taseng na haraga di thoi ba thodok tu law and order gi oigera na tragana home ga marile na bapot oibnina matamida mana paibnina state ki forces sinaraga matam khara tawgadabdu tawgidabdu aduda adusu mana tawninga tawba yadana baina yam thuna center dagi imposition tawrum bazu yain khalleba ma makte yamna khigi lepaki di khara fazna khanbane khalleba aduda center na madu tamonda loina baktu mullaga imposition tawraga state ki power jing ji lokthoga center na tawning tawgi monda tawgadagi honor pa dugi pot man budune ba khoina proxy war ni ga hai ba degi union government ki magi hidden agenda ama leibudona crisis si lei ga na khoina thamjabadu adai dugi pot ne ba adu laibak thibadi manipur miyam masi ngalinge dadi khangde ba yamna yam thinga kanda khange hojiksu sumaina haira kada de khode su wakhala makhala lidina adumaina mana governor daga khoi kano se unified command adegi security advisor unified command simon de pu ga na haiba matamda khoi khangeba aidi mongondagi power se yamba delhi na pidre delhi na thokpa central government na thokpa tawduna leigre ga se khange aduna si hairi si adum phai duwa tawbugidi ai khanbada sagi intel report si intel output si magonda pidana darka mai mathau tabami se unified command da natraga security advisor da pire na piram basu ya ko loina ba adagi concerned home minister da piram basu ya adugi de left na piram badi ya aduga madum yamdu phangaga analysis tawbada khara na effective oigadabadi akhoi mina tawbuna su phayeba ada masi myam jingse khara delhi gi union government ka maruena home department ga somga kitang yam chaw gap ama leina khanbasi akhoi gi chief minister na mai root cause si tasengna mai gi war on drugs tawba adagi deforestation kannaba reserve forest kannaba tawba khotpa adagi poppy thaba khotpa yathapa khotpa si mayam singsi leibasina tasengna haragadi madugi mayokta sagi drug mafia mayam adagi narco trade ki narco mafia mayam singsina madu moida laman khumning boina tawgibedagi lakhibo ini adagi di marwaina khoigi cookie supremacy cookie loina bana tabako cookie da khara magi plan tongan bajing khara cookie supremacy pamba mogi political demand nationalism gi wakhalon adugi interest su assert pa khotpa masi sing siga punjalaga smai torokni tawbudi asengbudi magi root cause di sini ga na mana ngalitana magi version the piece masi it's not reflected to the union government ko even home minister no muda si matang da pande aduna home minister na swamna magi manipur miyam na kamtheng na wabadu mayong na ringai sida magi version ji tongan lebako nalingai dana scheduled tribe on ge to we court ki potu de high court ki potu to buni mahaiwa de khale gana mo illegal mari sang pajingna to buni haina haiba aduna external keno sing factor lai ga ni haibako aduga ngarang na mo sigise kanglok kirang ni yamna
ꯁꯥꯡꯅ ꯇꯧꯔꯕ ꯃꯣꯏ ꯂꯤꯒꯦꯁꯤꯅꯤ ꯀꯥꯏꯅ ꯍꯤꯁꯇ꯭ꯔꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯥꯡ ꯈꯟꯅꯔꯕ ꯄꯣꯠꯅꯤ ꯈꯟꯅꯕ ꯃꯇꯝꯗꯁꯨ ꯂꯣꯏꯁꯤꯟꯕꯗ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯒ ꯑꯃꯒ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯎꯍꯟꯕꯒꯤ ꯄꯣꯠ ꯑꯣꯏꯅꯁꯨ ꯇꯧꯕ ꯑꯗꯨꯃꯥꯏ ꯁꯨꯝ ꯚꯔꯖꯟ ꯁꯨꯝ ꯍꯣꯡꯕꯁꯤꯁꯨ ꯑꯩꯅ ꯈꯪꯖꯕꯗ ꯍꯣꯡꯕꯗꯨ ꯔꯤꯌꯦꯂꯤꯇꯤꯔꯣꯝꯗ ꯂꯥꯛꯑꯗꯤ ꯐꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯆꯥꯟꯅꯗꯕ ꯅꯠꯇꯕꯗ ꯁꯨꯝ ꯂꯥꯛꯑꯒꯗꯤ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯤ ꯍꯥꯏꯅꯕ ꯂꯩꯗꯅꯀꯣ ꯂꯩꯄꯥꯛꯇꯨꯗꯤ ꯃꯣꯔ ꯑꯦꯟ ꯃꯣꯔ ꯀꯟꯐ꯭ꯌꯨꯖꯟ ꯀꯣ ꯍꯦꯟꯅ ꯍꯦꯟꯅ ꯁꯨꯝ ꯃꯌꯥꯝꯁꯦ ꯀꯣꯛ ꯉꯥꯎꯍꯟꯕ ꯒ꯭ꯌꯥꯟ ꯃꯥꯡꯍꯟꯕꯗꯣ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯦꯁ ꯑꯃ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯦꯔꯗꯤ ꯇꯧꯒꯗꯧꯅꯤ ꯀꯥꯏꯕ ꯐꯠꯇꯕꯒꯤ ꯂꯥꯂꯣꯡ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨ ꯁꯤꯟꯕꯒꯤ ꯄꯣꯠꯀꯁꯨ ꯃꯥꯟꯕ ꯌꯥꯝ ꯂꯩꯕ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯔꯤꯁꯤ ꯃꯉꯣꯟꯗꯒꯤ ꯁꯛꯇꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯡꯉꯦ ꯅꯝꯕꯔ ꯋꯥꯟ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯊꯕꯛꯁꯤ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯃꯉꯣꯟꯗꯗꯤ ꯀꯌꯥ ꯂꯥꯛꯑꯔꯣꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯑꯃꯨꯛ ꯊꯝꯅꯤꯡꯉꯤꯁꯤꯅ ꯐꯅꯌꯥꯝꯅ ꯍꯥꯏꯕ ꯁꯥꯕꯩꯗꯨꯅꯤ ꯐꯅꯌꯥꯝꯅ ꯃꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯥꯎꯠꯄꯨꯠꯇꯨ ꯑꯇꯣꯞꯄꯗ ꯄꯤꯔꯒ ꯅꯩꯅꯕꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯈꯪꯕ ꯃꯤꯗ ꯅꯩꯅꯕꯒꯗꯤ ꯄꯣꯠꯇꯤ ꯈꯔꯗꯤ ꯈꯦꯠꯅꯔꯅꯤ ꯑꯗꯨꯕꯨ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯏꯔꯥꯡꯁꯤ ꯅꯦꯝꯊꯅꯕꯒꯤ ꯄꯣꯠꯁꯤ ꯊꯣꯏꯗꯣꯛꯅ ꯗꯦꯜꯂꯤꯅ ꯈꯟꯕꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦ ꯑꯗꯨꯅ ꯉꯁꯤ ꯀꯣꯀꯨꯝꯒꯤ ꯏꯁꯇꯦꯠꯃꯦꯟꯇꯨ ꯇꯁꯦꯡꯅ ꯂꯥꯟꯗꯦꯅ ꯈꯜꯂꯤ ꯂꯥꯟꯗꯦꯅ ꯈꯜꯂꯤꯗꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯂꯥꯜꯍꯧꯕ ꯂꯩꯕ ꯂꯝꯁꯤꯗꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯨꯛꯅꯔꯤꯕ ꯀꯣꯟꯇ꯭ꯔꯥꯗꯤꯛꯁꯟꯗꯨ ꯀꯥꯡꯂꯨꯞ ꯀꯥꯡꯕꯨ ꯑꯅꯤꯈꯛꯇꯪ ꯑꯣꯏꯔꯒ ꯇꯧꯔꯒꯗꯤ ꯌꯥꯝꯅ ꯃꯁꯛ ꯅꯥꯏꯅ ꯁꯦꯡꯅ ꯇꯧꯅꯕꯁꯤ ꯂꯩꯉꯥꯛꯇꯗꯤ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝꯗꯨ ꯌꯥꯎꯅ ꯈꯠꯅꯍꯜꯂꯛꯑꯒꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯒꯤ ꯗꯥꯏꯚꯔꯁꯟ ꯄꯤꯔꯒ ꯍꯣꯔꯥꯏꯖꯟꯇꯦꯜ ꯑꯣꯏꯅ ꯁꯨꯝ ꯁꯟꯗꯣꯛꯍꯟꯈꯤꯕꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯦꯖ ꯑꯦ ꯃꯥꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯔꯤꯖꯣꯂꯨꯁꯟꯒꯤ ꯑꯥꯔꯝ ꯀꯣꯟꯐ꯭ꯂꯤꯛꯀꯤ ꯇꯦꯛꯅꯤꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤ ꯑꯗꯨꯝ ꯑꯇꯩ ꯃꯐꯝꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅꯅꯦ ꯂꯥꯟꯁꯤ ꯁꯣꯛꯅꯔꯤꯁꯤ ꯑꯁꯦꯡꯕꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯑꯩꯈꯣꯏꯒ ꯁꯨꯡꯅꯕ ꯃꯥꯜꯍꯟꯕꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗꯗꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯨꯠ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤ ꯀꯣꯀꯨꯃꯤꯒꯤꯁꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯏꯆꯝ ꯆꯝꯅ ꯃꯤ ꯃꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯇ ꯃꯇꯤꯛꯁꯤ ꯁꯤꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯥꯒꯤ ꯃꯣꯠ ꯑꯗꯨꯝ ꯄꯤꯅꯩ ꯃꯣꯠ ꯄꯤꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯂꯩꯕꯥꯛ ꯅꯤꯡꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯁꯨ ꯂꯣꯏ ꯌꯥꯎꯏꯀꯣ ꯑꯗꯨꯕꯨ ꯃꯤꯅ ꯀꯔꯤ ꯇꯧꯔꯤꯒꯦꯅ ꯍꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯋꯥꯏꯈꯨ ꯀꯜꯆꯔ ꯍꯥꯏꯗꯅ ꯍꯥꯏꯅꯩꯗꯅꯀꯣ ꯐꯅꯌꯥꯝꯅ ꯍꯩꯇꯕ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯏꯟꯈꯠꯂꯗꯤ ꯑꯗꯨꯝ ꯋꯥꯡꯉꯤ ꯐꯅꯌꯥꯝꯅ ꯍꯩꯕ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯆꯤꯡꯊꯔꯗꯤ ꯑꯗꯨꯝ ꯅꯦꯝꯃꯤꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯏꯚꯟ ꯀꯩꯅꯣꯁꯨ ꯒꯚꯔꯟꯃꯦꯟꯠꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤꯗꯅꯀꯣ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯌꯥꯝꯁꯤꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯦꯕ ꯑꯗꯨꯅꯕꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯄ꯭ꯂꯥꯅꯤꯡ ꯂꯩꯔꯤꯅꯤ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯇꯧꯔꯤꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯔ ꯃꯦꯟ ꯏꯟ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯦꯁ ꯂꯩꯍꯜꯂꯤꯅꯤ ꯀꯣꯑꯣꯄꯔꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯔꯤꯅꯤ ꯑꯗꯩ ꯔꯤꯄꯣꯔꯠꯁꯤꯡꯁꯤ ꯔꯤꯄꯣꯔꯇꯤꯡ ꯇꯧꯅꯔꯒ ꯑꯦꯁꯦꯁ ꯇꯧꯔꯒ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅꯕꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯂꯧꯔꯤꯅꯤ ꯊꯕꯛ ꯇꯧꯔꯤꯅꯤꯀꯣ ꯑꯗꯣ ꯁꯤ ꯂꯣꯏꯅꯃꯛꯁꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤ ꯁꯨꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤꯁꯤ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯂꯥꯟ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯆꯤꯔꯕ ꯃꯇꯝꯗꯗꯤ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯅꯔꯒ ꯃꯥꯏ ꯏꯟꯇꯔꯦꯁꯁꯤ ꯊꯥꯗꯣꯛꯅꯔꯒ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯋꯔꯛ ꯇꯧꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯐꯖꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯔꯒꯥꯅꯤꯛ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯒꯤ ꯑꯥꯎꯠꯄꯨꯠꯇꯨ ꯄꯤꯕ ꯆꯪꯉꯦꯕ ꯑꯩꯅ ꯀꯌꯥꯝ ꯍꯩꯗꯣꯏꯅꯣ ꯑꯗꯩ ꯃꯥꯅ ꯀꯌꯥꯝ ꯍꯩꯗꯣꯏꯅꯣ ꯃꯤ ꯑꯃ ꯍꯥꯏꯁꯤ ꯀꯩꯁꯨ ꯃꯄꯨꯡ ꯐꯥꯕ ꯅꯠꯇꯦꯗꯅ ꯑꯄꯪꯕ ꯃꯤꯅ ꯑꯩꯁꯤ ꯃꯄꯨꯡ ꯐꯥꯏꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ 5-10 ꯄꯨꯜꯂꯒꯗꯤ ꯑꯩꯅ ꯈꯪꯕꯁꯨ ꯃꯥꯅ
ꯁꯤꯌꯔ ꯇꯧꯕ ꯌꯥꯏ ꯃꯥꯅ ꯈꯪꯕꯗꯨ ꯑꯩꯅ ꯈꯪꯗꯕꯁꯨ ꯁꯤꯌꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏ 5-10ꯒꯤ ꯀꯣꯛꯇꯨꯗꯤ ꯄꯨꯂꯞꯇꯨ ꯄꯨꯜꯂꯒꯗꯤ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯔꯤꯗꯅ ꯑꯗ ꯃꯥꯅ ꯁꯣꯏꯔꯒ ꯑꯩꯅ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯇꯥꯏꯞꯇ ꯑꯩꯅ ꯁꯣꯏꯔꯒ ꯃꯥꯅ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯇꯥꯏꯞꯇ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯁꯨ ꯉꯥꯏꯔꯦ ꯑꯗꯒꯤ ꯂꯩꯉꯥꯛꯇꯁꯨ ꯉꯥꯏꯔꯦ ꯑꯗꯨꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯃꯤ ꯑꯃ ꯇꯥꯔꯤꯁꯦ ꯃꯥꯒꯤ ꯃꯁꯥꯒꯤ ꯏꯟꯇꯔꯦꯁꯅ ꯃꯃꯥꯡ ꯊꯝꯗꯅ ꯇꯧꯔꯤꯅꯦꯕ ꯄ꯭ꯔꯖꯥꯒꯤ ꯏꯟꯇꯔꯦꯁꯅ ꯃꯃꯥꯡꯗ ꯊꯝꯃꯒꯗꯤ ꯍꯥꯏꯅꯕ ꯂꯩꯗꯅ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯒ꯭ꯔꯤꯛꯀꯤ ꯐꯥꯎꯈ꯭ꯔꯕ ꯄ꯭ꯂꯦꯇꯣꯅ ꯍꯥꯏꯔꯝꯕ ꯑꯃ ꯂꯩꯌꯦꯕ ꯂꯩꯉꯥꯛꯄꯁꯤꯡꯁꯤꯗꯤ ꯖꯁ ꯂꯥꯏꯛ ꯗ ꯑꯥꯔꯇꯤꯁꯀꯨꯝꯕꯅꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯃꯥꯅ ꯌꯦꯛꯏꯕ ꯂꯥꯏꯗꯨꯗ ꯊꯋꯥꯏ ꯌꯥꯎꯃꯟꯈꯤꯗꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯉꯩ ꯆꯥꯛ ꯆꯥꯔꯦ ꯆꯥꯗꯦꯅ ꯏꯔꯒ ꯃꯃꯥꯡꯗ ꯊꯦꯠꯂꯒ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯑꯥꯔꯇꯤꯁꯁꯤꯡꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤꯌꯥꯝꯒꯤ ꯈꯟꯕꯗ ꯃꯁꯥ ꯀꯥꯎꯕ ꯉꯝꯕ ꯂꯩꯉꯥꯛꯄꯗꯨ ꯑꯐꯕ ꯂꯩꯉꯥꯛꯄꯅꯤ ꯍꯥꯏꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯐꯤꯂꯣꯁꯣꯐꯔ ꯀꯤꯡꯗꯣ ꯅꯨꯄꯤꯁꯨ ꯊꯦꯝꯗꯦ ꯂꯟ ꯊꯨꯝꯁꯨ ꯂꯧꯍꯟꯗꯦ ꯑꯗꯨꯅ ꯀꯝꯃꯨꯅꯤꯖꯝ ꯑꯣꯐ ꯋꯥꯏꯐ ꯀꯝꯃꯨꯅꯤꯖꯝ ꯑꯣꯐ ꯄ꯭ꯔꯣꯄꯔꯇꯤ ꯀꯥꯏꯅ ꯃꯥ ꯇꯣꯉꯥꯟꯅ ꯊꯝꯃꯤꯅꯦꯕ ꯀꯩꯅꯣ ꯃꯗꯨ ꯃꯌꯥꯝꯗꯨ ꯇꯧꯔꯛꯑꯒꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯈꯜꯂꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯀꯠꯊꯣꯛꯄ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯌꯦꯡꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯏꯟꯇꯔꯦꯁꯇꯨꯅ ꯑꯃꯨꯛ ꯍꯥꯜꯂꯒꯗꯤ ꯃꯤꯌꯥꯝꯒꯤ ꯁꯤꯅ ꯑꯃꯨꯛ ꯀꯣꯜꯂꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯂꯥꯛꯀꯅꯤ ꯑꯗꯒꯤꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯃꯅꯨꯡꯗ ꯐ꯭ꯔꯤꯛꯁꯟ ꯂꯩꯔꯛꯀꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇꯁꯨ ꯑꯗꯨꯝ ꯎꯗꯕꯗꯤ ꯅꯠꯇꯦ ꯎꯏ ꯑꯗꯨꯕꯨ ꯁꯨꯝ ꯂꯩꯉꯥꯛꯄꯒꯤ ꯂꯨꯆꯤꯡꯕꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯄꯤꯔꯤꯕ ꯃꯣꯠ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯦꯁ ꯑꯦ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯂꯤꯗꯔ ꯑꯗꯨ ꯃꯌꯥꯝ ꯇꯥꯁꯜꯂꯒ ꯑꯦꯛꯁꯦꯞ ꯇꯧꯒꯗꯧꯕꯅꯦꯕ ꯑꯗꯨꯒ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯥꯅꯕ ꯑꯐꯕ ꯄꯣꯠꯇꯨꯗ ꯋꯥꯛ ꯇꯧꯔꯒꯗꯤ ꯑꯩꯁꯨ ꯂꯩꯉꯥꯛ ꯌꯥꯎꯔꯤ ꯑꯩꯁꯨ ꯂꯩꯉꯥꯛ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯐꯤꯜ ꯇꯧꯍꯟꯕꯗꯨꯁꯨ ꯃꯊꯧꯗꯤ ꯇꯥꯕ ꯑꯗ ꯃꯤꯅ ꯉꯥꯡꯕ ꯂꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯅꯦꯅ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯐꯠꯇꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯎꯕꯁꯤꯗ ꯀꯅꯥꯅ ꯐꯩ ꯀꯅꯥꯅ ꯐꯠꯇꯦꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯐꯕ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯐꯠꯇꯅ ꯎꯍꯟꯅꯕꯒꯤ ꯃꯁꯦꯟ ꯇꯧꯅꯕꯒꯤ ꯄꯣꯠꯁꯤ ꯅꯣꯔꯃꯦꯜ ꯇꯥꯏꯝꯗꯗꯤ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯒꯗꯕꯁꯦ they have to note it in their minds ꯅꯪ ꯀꯅꯥ ꯀꯅꯥꯅꯣꯁꯦ ꯄ꯭ꯔꯖꯥꯅ peoples realize very easily ꯀꯣ people comes to understand very easily aduna thamjaningidi mot pinaba dum kaisudi kaide haningba tahoningba jingdudi mapan thoktana haina khonaraga tanaraga pau pinaba yam phai adumaina session toba pinabadasu lusingbasinasu lobom thui maramdi lusingbay khwaidi tang magunji he has to understand the problem of his subordinate group haibneba magi makhad council minister is loinabakse they sing together haini pulab luminaba pulab tawminabani moina khangdabai waneba ado sigi si leibanina animaki maikidagi ko yamna critical oba matamnina aidi hojiki leiba fiumsi khara change to phain khali adugo lusingbana su aisu ujabadako akoi gisi haibadadi yam nungaitraba haitare haibo hainingde haitare adubu haidaba yadaba pot khara ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯑꯣꯏꯔꯣ to some extent ꯑꯩꯅ values ꯐꯪꯉꯦ ꯀꯥꯟꯅꯔꯤꯉꯩ he is good ꯍꯥꯏꯕ ꯑꯩꯅ values ꯐꯪꯗ꯭ꯔꯒꯅ he is bad ꯍꯥꯏꯕꯁꯤ खरा दुम तौनाई अदुबु give and take makes a good friend ina मानसु पीनी आइनसु लौनी आइनसु पीनी मानसु लौनी अदुगुमगी पोट कदुजु खरा वाटने अखोइसिको अदा कानरिङै इस मायाम फै हाबा पागदमक्ता सिबकी दङै मनाक कोइनि इनदना अदुम तौबा अदैदि कानव फंद्रगा मसिन नेक्थीबा सेरान तोयान ngang खoi खुनाइदसु खoi मसिन तिनबदसु याम तौवेबा सिगिसि चौखटपगी एटीट्यूड नते खले आइगी एटीट्यूड बिलीफ्स इमोशंस ने बखोइनो बिहेवियर हाइसे towards the society towards the friendship towards the body sum yenkanda akoida fatta fattaba elements yam yawi sigumasi lairingai di smaina friction je dum khara toin laini ado amana ngangbor so amana ngangbor su miyamna tabadadi inungda nuaiteba
इवन पार्टी तोान तोानबी हुनबसीब क्या तानीदेव असुक यामना लुग्रा मतमसिदा अदगी हौगिबदा अदु तौरे अदा तौरे सी मयामसि तौरे गाइसिसु क्या हायनिंगे केनोदा हौगिबदगी फलक्ट्रे अदु ngasisu zum fatab tamne haya punte अदा हौगिबदुददी मोइदि याउद्रब्राबा अदा हौगिबदुददी प्रजाजिंगसि कई हायगिगेबा प्रजाजु लेहौद्रब्राबा लोइन लाइरि ngakani पुलपसिना मागी तौमिनरगा फगदा पोने अदुगा हौगिबसि सुम खलोइदमने हौगिब खनबाइसि अखोइ यामजोम लेबा मागी हौगिबदा ngangbैसे कानबम तलेते हौगिबदा होय आइना हौगिबदुदा फटखिदबा पोट अदुगी एक्सपीरियंस तु नैमोदा पारा अमा पिबदु आइना I will not do it again in future हाइबगुम्बा I will not repeat in again in the future हाइबगुम्बगी एक्सपीरियंस अमा लेरगा तौबदी फै अदुगा अदुमंगना प्रोपेगेंडा ओरा पंगांगांगदिको मीदुगी पर्सनालिटी जो मांगेबा अदुना पास इज पास को अदुना प्रेजेंट से यामरुवे even future की जो कोई खाली अदुबु प्रेजेंट से यामरुवे प्रेजेंट दुना फ्यूचर लेप्तोइनेबको अदु नाउ यू आर इन प्रेजेंट नोइ हजि जे अखोइना प्रेजेंट दा लेरिनिना अखोइना ngamba thakta tawdu darkar oidana aduga hogibadudi hogibaga bu thona ga pang na jam taba waibako ngasi makta constitution semtok semjin gi la ko khotpa taw kanda hogiba mayam pak sai di sai ne yumdu foundation du pa na tawga sagalaga mathun manga tu waga aina ranga ba taisalaga yumdu lai yadra mong tar kanda aina credit lowdu mana pangbagi lawjaba wane yumdugi foundation mathang mathang ka hapkalaiba singdusu mana mirairagadi ko yumdu saloga pura mong tar kanda aina credit lowni ga di mana khandabine badisu loina baksi adum khara fajana yengba appreciate tonaba adagidi magi value sing to understand tonaba isang na sangwa podamne masi koki chokhatpa migi magungi makha pole aduga prajana ga podok tobudi phai lenga pasingna yamna maru obisigumba abcd jibo khangjilaktra di talle hai tare admai thamjage akhoi gi mp bimona sigi wafam ji puthoreisi sagi kangrup amana tawba pot mayam jingji kamna sabna sana ba tawge du khanganaba puthorpa amane अदा सी हजिलाइबा इरांग सिगसु याम चाउना मरी लेरगा मागी माइकै दु उटपनेबा एदि इंडिया सुमांगनि मणिपुर सुमांगनि मांगलिबदु कनानो नोय खंगुने न हायगा पीबगुंबनिदा अदा कनागुंबनदि लाल मनुंगजिदा पोपीगी हंगलेरे हायबसु यावरिको सिदा 45 more than 45% जी पोपी थाय पोपी जिदगी कानी सुंगदोइनि को कानी जी नंबर 1 नि याम मरुइबा केजी दे याम तांग जाने अदगी मणिपुर दगी लान गदि खुतांग जु तौक जाने कानी दगी माना नंबर 1 ओरगा नंबर 2 दा मोरफिन जी पुथोय हाय अदगी थर्ड ता कोडिन पुथोय हाय फोर्थ ता हेरोइन नंबर 4 पाउडर जी पुथोय दना नंबर 4 हाय ने ना खंगै जिना हाय बको अदा जी more than 45% खोगी कनो जे कनो थाय ना पोबी थाय हाय को अदुगा कांगपोपीदना 17.49 more than 17 square kilometers है ना थाय ना कांगपोपी ना फास्ट से लिमाने अदा सी मसाना सी था मतमदा खोगी environment sudum soni ko aidi u wayan thattoini adegidi reserve forest da kai magi ahang bangai sum tawga loi tokslaini ada masi india ki union government gi su yam thina mangjaba mani mogi ju mogi da narco trade ki narco kenogi matang je zero ni hai ne ba india policy da ju adagidi reserve forest je yamaru agre si kan bazu moi juni state ki juma thoni ko ada hojik si ora neglect toga
ꯍꯦꯛꯇ ꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯃꯇꯝ ꯑꯃ ꯃꯃꯤꯡ ꯆꯠꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯒꯤꯁꯨ ꯇꯣꯛꯈ꯭ꯔꯦ ꯊꯥꯏꯂꯦꯟꯒꯤ ꯀꯔꯤꯒꯤ ꯂꯣꯏꯅ ꯇꯣꯛꯅꯔꯛꯄ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯃꯌꯥꯟꯃꯥꯔꯁꯤꯅ ꯀꯟꯈꯠꯂꯛꯄ ꯍꯥꯏꯁꯤ ꯆꯤꯟ ꯁ꯭ꯇꯦꯠꯁꯤꯗꯅꯤ ꯄꯥꯛꯇꯛꯅ ꯊꯥꯔꯤꯁꯤꯀꯣ ꯆꯤꯟ ꯁ꯭ꯇꯦꯠ ꯁꯤꯃꯛꯅꯤ ꯑꯩꯈꯣꯏꯒ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯊꯦꯡꯅꯔꯤꯁꯦꯀꯣ ꯆꯨꯔꯆꯥꯟꯄꯨꯔ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯆꯥꯟꯗꯦꯜ ꯀꯔꯤ ꯀꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯊꯥꯕꯁꯤ ꯀꯟꯅ ꯆꯠꯊꯔꯛꯑꯒ ꯀꯥꯡꯄꯣꯛꯄꯤꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯔꯝꯕꯒꯤ ꯄꯣꯠꯁꯤ ꯂꯩꯔꯦ ꯑꯗ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯁꯨꯝ ꯇꯧꯔꯒ ꯃꯁꯤꯗ ꯁꯦꯟ ꯇꯥꯟꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯃꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕ ꯃꯌꯥꯝ ꯌꯥꯎꯁꯟꯗꯅ ꯈꯣꯠꯆꯟꯗꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯤꯅ ꯐꯥꯏꯅꯥꯟꯁ ꯇꯧꯔꯒ ꯖꯥꯠ ꯖꯥꯠ ꯇꯧꯔꯛꯄꯗꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯣꯏꯔꯛꯄꯁꯦ ꯃꯁꯤ ꯁꯦꯟꯇꯔꯁꯨ ꯁ꯭ꯇꯦꯠꯁꯨ ꯑꯅꯤꯃꯛꯁꯤ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯅ ꯍꯧꯖꯤꯛ ꯃꯣꯏꯁꯨ ꯁꯤꯒꯤ ꯖꯦꯔꯣ ꯄꯣꯄꯤꯒꯤ ꯄꯣꯠꯁꯤ ꯃꯣꯏ ꯉꯝꯃꯤꯉꯩ ꯃꯨꯊꯠꯀꯅꯤ ꯌꯥꯟꯕ ꯍꯧꯔꯦ ꯇꯧꯒꯦꯗꯤ ꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯗ ꯄꯥꯏꯔꯒ ꯅꯥꯄꯤ ꯍꯥꯠꯅꯕ ꯍꯤꯗꯥꯛꯇꯨ ꯀꯥꯞꯊꯔꯒ ꯂꯣꯏ ꯃꯥꯡꯍꯟꯕ ꯌꯥꯏ ꯀꯩꯅꯣ ꯊꯥꯔꯛꯄ ꯃꯥꯡꯍꯟꯕ ꯊꯥꯔꯛꯄ ꯃꯥꯡꯍꯟꯕ ꯀꯌꯥꯝ ꯀꯨꯏ ꯊꯥꯗꯣꯏꯅꯣ ꯑꯗꯨꯝ ꯇꯣꯛ ꯇꯥꯕꯅꯦ ꯑꯗꯒꯤ ꯑꯃꯅ ꯄꯣꯄꯤꯗꯤ ꯊꯥꯕ ꯌꯥꯔꯣꯏ ꯊꯥꯕ ꯌꯥꯏꯌꯣ ꯏꯔꯨꯌꯥꯉꯩꯗꯤ ꯃꯣꯏꯗ ꯂꯣꯏ ꯌꯣꯟꯁꯤꯜꯂꯦ ꯑꯗꯒꯤꯗꯤ ꯅꯥꯄꯤ ꯍꯥꯠꯅꯅꯕ ꯍꯤꯗꯥꯛꯉꯩ ꯃꯣꯏ ꯂꯣꯏ ꯂꯧꯁꯜꯂꯦ ꯅꯥꯄꯤ ꯍꯥꯠꯅꯅꯕ ꯍꯥꯟꯅ ꯆꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯅꯥꯄꯤꯗꯣ ꯍꯧꯍꯟꯗ꯭ꯔꯀꯥꯟꯗ ꯄꯣꯄꯤ ꯊꯥꯔꯛꯏꯅꯤꯗꯅ ꯑꯗꯩꯗꯤ ꯂꯩꯍꯥꯎꯗꯨ ꯐꯅꯕ ꯌꯨꯔꯤꯌꯥ ꯍꯥꯞꯄꯤꯅꯤꯗꯅ ꯑꯗꯣ ꯁꯤꯒꯤ ꯏꯁꯤꯡ ꯅꯣꯡꯁꯤꯡ ꯇꯥꯔꯒ ꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯗꯨꯅ ꯄꯥꯠ ꯇꯨꯔꯦꯟꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯛꯏꯒꯁꯦ ꯂꯣꯏꯅꯃꯛꯁꯤ ꯎꯁꯟꯅꯗꯕꯤꯗ ꯁꯨꯝ ꯄꯪꯂꯩ ꯂꯩꯕ ꯀꯟꯊꯠꯄꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯀꯌꯥꯝ ꯀꯟꯊꯠꯇꯣꯏꯅꯣ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯀꯟꯊꯠꯀꯦꯗꯤ ꯈꯪꯗ꯭ꯔꯦ ꯀꯟꯊꯠꯄꯗꯨꯁꯨ ꯈꯔ ꯌꯦꯡꯕ ꯐꯩ ꯃꯨꯟꯅꯀꯣ ꯃꯥꯒꯤ ꯃꯍꯩ ꯌꯥꯜꯂꯤꯕꯗꯨ ꯕ꯭ꯂꯦꯠꯅ ꯂꯦꯟꯈ꯭ꯔꯒ ꯃꯥꯏ ꯒꯣꯝꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯔꯤꯕꯗꯨ ꯀꯟꯊꯠꯂꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯕ ꯍꯦꯟꯗꯣꯏꯅꯦꯕ ꯃꯥꯒꯤ ꯃꯦꯆꯣꯔ ꯑꯣꯏꯕ ꯃꯔꯨ ꯃꯌꯥꯝꯗꯨ ꯆꯥꯏꯊꯣꯛꯈꯤꯗꯅ ꯑꯗꯩ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯄꯣꯄꯤ ꯃꯔꯨ ꯃꯌꯥꯝ ꯕꯣꯔꯥ ꯕꯣꯔꯥ ꯐꯥꯕ ꯊꯦꯡꯅꯔꯒꯦ ꯃꯔꯨ ꯐꯪꯗ꯭ꯔꯗꯤ ꯀꯥꯏ ꯊꯥꯗꯣꯏꯅꯣ ꯃꯔꯨ ꯌꯥꯟꯊꯠꯄꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯂꯣꯛꯑꯕ ꯃꯇꯨꯡꯗ ꯃꯔꯨ ꯃꯌꯥꯝ ꯊꯤꯐꯝꯗꯨꯗ ꯅꯣꯡꯃꯩ ꯊꯤꯔꯤ ꯁꯨꯃꯥꯏꯅ ꯊꯤꯕꯤꯌꯨꯅꯦ ꯅꯣꯡꯃꯩ ꯂꯣꯠꯂꯤꯕ ꯈꯣꯠꯂꯤꯕ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ꯁꯨꯃꯥꯏꯅ ꯀꯣꯕꯤ ꯃꯔꯨ ꯊꯝꯐꯝ ꯃꯌꯥꯝꯗꯣ ꯑꯝꯇ ꯀꯩꯅꯣ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯧ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯃꯔꯨ ꯃꯌꯥꯝꯗꯣ ꯑꯝꯇ ꯐꯥꯎꯕ ꯕꯣꯔꯥ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯕꯣꯔꯥ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯃꯐꯝ ꯃꯐꯝꯗ ꯄꯩꯔ ꯂꯩꯔꯕꯗꯣ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯣꯏ ꯐꯥꯔꯗꯤ ꯀꯥꯏ ꯊꯥꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯀꯥꯏꯗꯩ ꯃꯔꯨ ꯂꯧꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯟꯗ ꯑꯣꯟꯅꯒ ꯇꯩꯅꯒ ꯑꯣꯟꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯣꯗ ꯐꯖꯕꯩ ꯇꯥꯏꯞꯇꯕ ꯌꯥꯟꯊꯠꯂꯦ ꯌꯥꯟꯊꯠꯂꯦ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯃꯔꯨ ꯐꯥꯔꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯌꯥꯟꯊꯠꯄꯩ ꯃꯍꯨꯠꯇ ꯃꯔꯨ ꯇꯣꯟꯅ ꯑꯗꯨ ꯐꯥꯔꯦ ꯀꯥꯏꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯔꯨꯗꯨ ꯐꯥꯔꯦ ꯍꯥꯏꯔꯗꯤ ꯀꯥꯏ ꯊꯥꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯗꯣ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯆꯩꯔ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯈꯔ ꯀꯟꯊꯠꯄ ꯀꯦꯃꯦꯔꯥꯗ ꯎꯕꯁꯦ ꯑꯗꯨ ꯑꯦꯀꯔ ꯀꯟꯊꯠꯂꯦ ꯑꯗꯨ ꯑꯦꯀꯔ ꯀꯟꯊꯠꯂꯦ ꯑꯗꯣ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯀꯟꯊꯠꯄꯗꯨꯗ ꯈꯪꯗꯗꯅꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯟꯅ ꯂꯦꯜꯂꯒ ꯒꯝ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯔꯨꯁꯤꯡꯗꯨꯗ ꯀꯟꯊꯠꯂꯝꯃꯗꯤꯀꯣ ꯆꯥꯏꯊꯣꯛꯇꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯅꯅꯕ ꯊꯥꯕꯗ ꯍꯦꯟꯅ ꯍꯧꯅꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯛꯊꯣꯛꯀꯅꯦꯕ ꯈꯔ ꯈꯟꯕꯤꯕ ꯐꯩ ꯈꯜꯂꯤꯗ ꯇꯧꯁꯤꯟꯅꯕ ꯅꯠꯇꯕ ꯑꯩꯗꯤ ꯑꯩꯅ ꯈꯟꯖꯕꯗꯀꯣ ꯌꯥꯝ ꯊꯤꯅ ꯂꯨꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯧꯁꯤꯟꯅꯕꯁꯦ ꯈꯔ ꯊꯥꯗꯣꯛ ꯐꯩꯅ ꯈꯜꯂꯦ ꯂꯩꯄꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯨ ꯂꯩꯉꯥꯛꯄꯁꯨ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯀꯣ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯁꯨ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯁꯨ ꯉꯥꯏꯔꯦ ꯇꯧꯁꯤꯟꯅꯕꯁꯨ ꯌꯥꯎꯏ ꯇꯧꯁꯤꯟꯅꯗꯕꯁꯨ ꯌꯥꯎꯏ ꯄ꯭ꯔꯖꯥꯁꯨ ꯇꯧꯁꯤꯟꯅꯕꯁꯨ ꯌꯥꯎꯏ ꯇꯧꯁꯤꯟꯅꯗꯕꯁꯨ ꯌꯥꯎꯏꯀꯣ ꯂꯩꯉꯥꯛꯄꯁꯨ ꯇꯧꯁꯤꯟꯅꯕꯁꯨ ꯌꯥꯎꯏ ꯇꯧꯁꯤꯟꯅꯗꯕꯁꯨ ꯌꯥꯎꯏ ꯇꯧꯁꯤꯟꯅꯗꯕꯁꯤꯅ ꯁꯔꯨꯛ ꯌꯥꯝꯃꯗꯤ ꯌꯥꯝ ꯐꯕ ꯇꯧꯁꯤꯟꯅꯕꯁꯤꯅ ꯁꯔꯨꯛ ꯌꯥꯝꯈꯠꯂꯗꯤ ꯂꯩꯄꯥꯛꯇꯨꯗꯤ ꯐꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯅ ꯑꯗꯨꯅ ꯃꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯪꯕꯤꯔꯒ ꯃꯤꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯑꯣꯏꯍꯜꯂꯤꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯇꯧꯕꯤꯒꯦ ꯍꯥꯏꯔꯗꯤ ꯁꯤꯒꯤꯁꯤ ꯐꯖꯅ ꯃꯨꯊꯠꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯨꯊꯠꯄꯁꯨ ꯐꯩ ꯃꯥꯅ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤ ꯑꯩꯈꯣꯏꯒ ꯍꯦꯛ ꯗꯣꯡ ꯂꯥꯎꯅ ꯊꯦꯡꯅꯔꯒ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯩꯍꯥꯎꯗꯒꯤ ꯀꯩꯗꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯀꯤ ꯃꯑꯣꯡ ꯌꯥꯝ ꯃꯥꯟꯅꯔꯒ ꯁꯨꯝ ꯆꯠꯊꯔꯛꯄ ꯄꯣꯠ ꯑꯃꯅꯤꯅ ꯌꯥꯝ ꯍꯦꯟꯅ ꯁꯨꯝ ꯂꯥꯛꯀꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯔꯨ ꯐꯥꯕꯒꯨꯝꯕꯁꯤꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯒꯤꯗꯤ ꯇꯧꯕꯤꯒꯦꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯅꯥꯄꯤ ꯍꯥꯠꯅꯕꯗꯨ
ꯑꯩꯈꯣꯏ ꯂꯧꯗꯒ ꯆꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯠ ꯁꯠ ꯄꯥꯏꯕꯗ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦꯕ ꯊꯥꯔ ꯃꯥꯡꯂ ꯇꯧꯔꯗꯤ ꯀꯅꯥꯅꯕꯨ ꯊꯥꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯃꯔꯨ ꯃꯌꯥꯝꯁꯤ ꯐꯥꯔꯒꯗꯤ ꯍꯨꯟꯅꯤꯡꯉꯥꯏ ꯃꯔꯨꯁꯨ ꯂꯩꯔꯣꯏꯅ ꯈꯜꯂꯤ ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯍꯥꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯃꯌꯥꯝꯁꯤ ꯄꯤꯗꯅꯕ ꯍꯣꯠꯅꯔꯒꯗꯤ ꯐꯁꯨ ꯐꯔꯣꯏ ꯍꯥꯏꯗꯤ ꯃꯍꯩ ꯌꯥꯟꯕ ꯉꯝꯃꯣꯏꯕ ꯀꯩꯁꯨ ꯃꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯆꯦꯛꯁꯤꯟꯗ꯭ꯔꯒꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯟꯊꯠꯂꯤ ꯍꯥꯏꯕꯒꯤ ꯎꯠꯄꯒꯤ ꯄꯣꯠꯁꯤꯃꯗꯤ ꯌꯥꯟꯊꯠꯄꯗꯨꯒꯤ ꯃꯃꯥꯡꯗ ꯇꯧꯒꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯦꯕ ꯍꯥꯔ ꯊꯤꯡꯕꯤꯔꯣ ꯅꯥꯄꯤ ꯁꯤꯅ ꯍꯤꯗꯥꯛ ꯊꯤꯡꯕꯤꯔꯣ ꯑꯗꯩ ꯃꯔꯨ ꯐꯥꯕꯤꯌꯨ ꯊꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦꯕ